Chahi tara mangagi matungda inter district bus service amasung city bus service chief minister Nongthompam Birena lamthaduna ngasidagi public bus service hawdokre. Khwairamban kaithel chada taragi changda luna lanba ngamle miyamna kaithel asibu luna nana bahotnabiyu haina minister T.A. Shyam Kumar na appeal tawrakli. Fund matik chana laitaba amadi center na ahenba senfam piraktabadagi lambi thong senjinbada awaba chawna mayoknabani haina PWD gi chief engineer na phongdorakli. Amasung ngasi Manipur da lining laison galoina ratha yatra gi thoram pangthokre chief minister N Birena luchingduna Sri Govinda ji gi kang chingda sarkyakri. Mayamba khurumjari adom nengbiri bas impact news ni ai pinki okram na hojik pungja sifau bagi maroiba pausing miyam da pizari. Chief Minister Nongthompam Birena chahi tara manga gi matungda Manipur miyam gi chatok chasin tauba inter district bus service amasung city bus service lamthaduna ngasidagi public bus service hawdokre. Bus service ani asi hawdokpaga mari lenana Chief Minister Birena service asina chingtam ani ki marakta naksinaba henkat handuna nungsinaba henkal halagani haina thajaba thamkre. Transport Department Manipur na Manipur State Transport MST haina mingtholaba public bus service asigi inter district bus service asibu Moirangkhom da leiba hanagi MSRTC complex sagi Chief Minister Birena Imphal Fairjawal Express lamthaduna hawdokhi. Lamthabadda Minister Thongam Biswajit T.A. Shyam Kumar Karam Shyam T.S. Radhe Shyam yauna Parliamentary Secretary Singh Manipur Government ki civil amasung police ki makok thongba official sing su sarugyaki mafam adudagi inter district bus service lamtharaba matung city bus service chengadaba low floor bus abada Chief Minister Birena Minister Parliamentary Secretary amasung government ki official singa loinana tongduna chingmairong dalaiba ISBT tamna chatki ISBT yobaga mafamadudagi Imphal manungda chengadaba city bus service su amuk Chief Minister na hawdokhi. Bus service hawdokpagi thoramda Chief Minister Nongthompam Birena public bus service hawdokpa adubu siduna leiramlaba hakchang amabu hingkat handuna anauba punsi mahing ama hawdokpaga changdamnakhi. Chief Minister Birena thoramaduda makhatana miyamna sel yamna changdana chathok chasin taurambagi awaba adu koklagani. Thabak tauriba singna arot payaudana thabak tauraba kandada MST asi hingba amadi chawkhatpa ngamgani. Watliba district ataigi bus service asisu athuba matamda department na hauragani haiki. Ngasi hawdokhiba inter district bus service asigi oina Imphal dagi None, Imphal dagi More police station, Imphal dagi Fairjol, Imphal dagi Yaripok, Imphal dagi Kakching amasung Imphal dagi Moirang faubani. City bus service ki na ISBT dagi route anida service taugani aduga MSRTC complex dagi so route ani service taugani. Nobody is think that MST Manipur State Road Transport belongs to them. Nobody thinks that. A corporation kini maya kini nakalaga. Aduna fellow you. One district. Don't worry. The city only beginning. Sangaram Dragon district. Manipur ni hari ka kuisa mo kamo sangaram de. Ako'y kara kata ni sangaram siya. Kada pumul na kumba. Ni ako pa gari wire na kumba mi kara de ko sangaram siya. Now we are going to meet. We are going to start meeting together. 100 days kisi sigi karan handri hogni. Aduna tari kuchna ko koi different area school sangar ko hospital da diagnosis ki sangat ko adagi makan kung mama department na yan to ko yan ko dai kasi dari chao mun lo sida bana kari Hawjik faubada Khwairamban kaithel chada tararom ki changda lunan hanba ngamli miyamna isa gi yumni khanduna kaithel asibu luna na thamnaba hotnabidrabadi lengakna fana kanna hotnarabasu ngamloi haina mahut ki minister Thaunawjam Shyam Kumar na phongdokre wafam asing asi Khwairamban nupi kaithel number 1 da pangthokiba mahut ki 100 days mahut in 100 days haiba thoram amada minister na phongdokhibani. Manipur gi anau balengak na numit chamani gi manungda tongan bathabak kaya paikhat khibagi manungda mahut department gi oina kari karam bathabak sing pangthok khrabagi haibadu miyamda khanghanbagi matangda thoramadu pangthokpani
थौरम अदुदा महूत मिनिस्टर थौनाउजम श्याम कुमारना ख्वाइरंबंदा कैथेल फैमिली बिसिंगी पुकनिंग चिंगसिल्लदुना हाई फत्ता हौती सिंग मतम चाना लोइसिंदुना आईएमसी की गाड़ी लाकपदा निंगथीना हापियु मिकुप खुदिंगे फत्ता हौती मफम चादना लंगथोकपगी हैनबी असि थादोकपियु हाइखी महाकना मखा ताना हाई हौजिक महूत आईएमसी अमदी मरी लेनब सिंगना लेप लेतना ख्वाइरंबन कैथेल असि लुनाना थमननबा होनरबसु मियामना मरु ओइना कैथेल फैमिली बि इमा सिंगदा लुनानबगी वाखल लेत्रबदी होनरिब सिंग अरेंब तागनी हाइखी उसी अखोइना लुर नाले हारिसिदि सामे मनों दौली 10% खतने अखोइना लुनान थमंगम जे 90% को वाले 90% जे कोई याम अथु मतमदा डिपार्टमेंट के ऑफिसर मयाम अमदि आईएमसी के ऑनरेबल कॉर्पोरेटर मयाम अदगी इम्फाल म्युनिसिपलिटी की स्टाफ मयाम अमदि स्टेट गवर्नमेंट के तो डिपार्टमेंट के कोई मयाम से कोई पुनः अवेयरनेस तो मिना कांदा कोई मदु सकान थमंगम कैथेन भम मयाम से खरा लेरगदि कोई साइको प्रॉब्लम ला लाकने बा नोटिगी होरोन मकोन तारिबे कै मयाम से करिगिनो प्रॉपर ट्रैफिक सिस्टम रूल लेतबा रंगदि इनोग्रेट तौखरे ट्रैफिक की एसपी सु अमा थमखरे अदुरगदि सोइना मकी इंप्लीमेंट अथु मतम तौरगदि कोई होरोन की मणिपुर होरोन मकोन जी तात्रकादा मणिपुर साखले हाइद्रिन होरोन मकोन तारगे कोई चापत्रि हाइगदरिने नाकल अमरोमदा ngasi gi thoram adu da saruk yakiba CAF and PD Minister Karam Shyamna isa gi thong masak khangna luna na leiduna human value masak khanglaba matam da chaukhatpa lakani haina phongdoki Minister Karam Shyamna Mahut Department na khwainaman kaithel luna na thamna ba pa khalakliba thabak sing asida thagatpa फोंदोक खिबका लोइनना महाकना हाई मणिपुर दा करिगुंबा थबक अमा तौबदा मियामना पुकनिंग थौगतपबुदी चैबा अमदी मराल सिबना हेलिबा असि लेपा मतम ओइरे महूत डिपार्टमेंट ना अहिंग नुंगथिल नाइदना होटनरिबा सिदा तोंगान तोंगान ना मराल सिबा चैबा याउरिबा असि लाइबक थीबनी हाइकी चैबा ngangbada chang wangliba adugumna karigumba afaba ama tawbada pukning thawgatnabagi wakalsu khanba mathau tai haina minister na makha takibaga loinana miyamna chawkhatpa yamna pamlabadi chawkhatpa haibasi karino haibasi hana khangba mathau tai haina phongdokhi ngasi imaibel pambiriba laipak ngaksariba minister koi leijari laipak se chawkhatnabne chawkhatpa si karino hana khangba ma darkar leiri chawkhatpagi wari di loina ngangba aduga chawkhatpagi thawong si kamaina tawgadagi haiba khangdragadi aruba lei hoji minister na phana kanna kona jaraga su garbage collection tawduna mayur na honaraga su tilliba imaibe mayam sina nungi wan taw to understand tawdragadi chawkhatpati lakpa yaroi mi gi mamal khangba matam du chawkhalaka doine luba nanba haira aba ado akoi gi mi gi value sibu khangibro mayam na di tainagani laibak ngakpa ngakta da imaibel ha liba kapam liba maram zadana siram liba kolam liba tawbus masi whole responsibility ma akoi gi daitane se handaraba mikupta chawkhat paidu dia tum lakjaba poni अथुबा मतमदा अहेनबा मियेंग चंगहौद्रबदी स्टेट हाईवे मेजर डिस्ट्रिक्ट रोड ODR अमदी IVR लंबी सिंग मांगखिबा याबगी अकीबा लेरे हाइना PWD की चीफ इंजीनियर CHT केना नुंगनांगबा फोंगदोखरे वाफम सिंग असि PWD की मियेंग मखादा एडिटर्स गिल्ड मणिपुर न सिंधुना होटल क्लासिक द पांगथोकिबा 1 डे मीडिया सेंसिटाइजेशन प्रोग्राम ऑन स्टेट ऑफ हाईवेज इन मणिपुर हाइबा थौरम असिदा चीफ इंजीनियर न फोंगदोखिबनी PWD ना मणिपुर की लंबी सिंग सेंबदा लौरिबा थौदांग सिंग अमदी करम खुदोंग चादबा कया थेंगनबगी हाइबदु खंगहनबगा लोइनना लंबी थोंग फलक्तबा अमदी सेमजनदबा मतमदा मियामना PWD दा ताइनरिबा असिकी मतांगदा मियामदा खंगहनबा थौरम असि पांगथोखिबनी थौरम अदुदा मणिपुर की पब्लिक वर्क्स डिपार्टमेंट ना थेंगनबा ख्वाइदगी खुदोंग चादबा असि पैसा लेतबगी अवाबा अमदी मरी लेनबा अतोप डिपार्टमेंट सिंगा पाउ फाउनबा वाटपा सिना ओइदि हाइबसी ngasi saru yakiba PWD की ऑफिसर सिंगना फोंदोरकपदगी खंगबंगमखी चही कयागी ममांगदगी मणिपुर की लंबी सिंग सेमजिनबा सेंटर दा सेंथंग पिबीनबा कयारक खंगनख्रबसु सेंटर न ताबीदन स्टेट असिबु मिराय बिदुना लाकी हाइना ngasi थौरम अदुदा सरुक याकिबा PWD की मकोक थोंगबा ऑफिसर सिंगना पेंदबा फोंदोकनखी अदुबु इंग्लिश सिंग अनिगा सुपना तरा मंगा की मतुंगदा लंबी थोंग सेमननबा अहेनबा सेंथंग थादरकबा हौरकपदगी लंबी थोंग सेमजिनबा हौखिबनी हाइखी सेंटर की सेंथंग मखादा मणिपुर दा लैरिबा नेशनल हाईवे सिंग चही अमा अनि की मनुंगदा मपुंग फाना सेंबल लोइसिलगनी अदुबु नोंगमगी गाड़ी मसिंग हेंगलकबा मी हेंगलकबा सिना स्टेट असि की लैरिबा तोंगान बे स्टेट हाईवे मेजर डिस्ट्रिक्ट रोड अमदी IVR सिंगदा चटफम लैरक्तबा याबगी अकीबा लैरि हाइना चीफ इंजीनियर न फोंदोखी
Mahakna Makhatana Manipurgi Anauba Lengak Asigi Kuthangda Ministry of Highway and Road Transport ta PWD na state ki oiba lambi sing semjinaba lupa koti chaungarom ki oiba package ama pibina ba haijakre karigumba package asina yabiraklabadi matam khara ki matungda lambi thong ningthina leiba anauba Manipur ama oiragani haina fongdoki Manipur as a whole line, 500 city koi soksi absorb to na bathabani. Ngasi semaga hayang kaira neba koi krasi later. Krasi 0.6 plus darkar lai badai koi less than 30 later. Ngasi semi gari si hayang kaira ne. Another 20 years kumbada Manipur si chat pe yara roi. Koi traffic kisu ano WSP lai. Traffic yam regulator su lambi chat pham si later gadi. As on 2009 the 1 lakh some gari lay. 2016 that 3.89 later gari si 3 times ole. Sigi si mid tong na ba koi de yam sauba salience jam later. Salience si Kamai to na face to the gesi koi vision udreba. Mammeba Manipur lambi si another 1 year 2 years ta. Hengal iba gari siga koi pak thok no means like that. Even lambi thabe hengal laga su pak thok tergadi koi si beyond control lag to re by constructing super flyover gumba kari gumba togadra traffic intersection togadra koi any sigi koi ADB funding the su anare. Ngasigi media sensitization program aduda PWD na thengnariba khudongchadabasingki matangda department asigi SEPD oiriba Joy Kumar na haikibada paisa laitebadagi kilometer centimeter marfumuk thana thagadaba lambi sing supnagi centimeter kunthada koilas thari masina kuina chattabagi khudongchadaba kaya asi thokpani department asina paisa leina Tawdaba amata nate araiba paisana konana bohotnabada khudong chadaba aduki matikta mayok nei haiki amaromda political amadi underground singi pressure kaya laktabasu nate haina Joy Kumar na fongdokhibaga loinana assembly constituency amagi IVR lambi ani semgadaba adu constituency adugi MLA na lambi manga semgadabani haina pressure laksilakpadagi quality control tawdaba lambi kayasu semi haina pendaba fongdokhi Manipur ki oina tha taruk hena nong taba asina lambi sembadasu khudong chadaba mayok nei masigi mathakta senthang marang kaina pibidaba maramna mafam amada pothole menba loireba matungda amada amuk fibam facilactaba kaya thengnaduna lakli haiki state ki oiba punna kilometer lising taraga chani kunmathoi rom gi lambi sing asi chahi amada maintenance ki oina supnagi lupa koti nifu amadi improvement gi oina lupa koti humbudraga dasmik marfu khak pibi ba maramna lairiba lambi sing asi semjinna ba hotnabada khudong chadaba aduki matik mayok nei masida miyamna PWD da tainabi ba asi laibak thibani department asina thengnari basing asi mayek sengna khangbidrebadi PWD na tawjari basing asi thagat pibasu yai adubu anauba lengak asigi mityang makhada lambi thongi oiba anauba package kaya semduna anauba Manipur ama oinana ba hotnari haina Joy Kumar na fongdoki India ki economic whole scenario country ki oirambasu yai adu torakanda khogi darkar leiba paisa chi pirakhide habatai si Manipur khakna te Bihar da they had a big issue Bihar ki with 2000 crores mai state ki invest to improve the national highways unluckily khoi de resource le jadam na khoi sembangam gi de hatai since 2015 maybe like coming up a new government and with the change in scenario of the economy of the country ministry ki khoi da pirakpa instruction ju tell me your requirements no your requirements are adu matungina prepare a holistic DPR mache sarakanu punno oina yenga kana dakar leba machao na harakpadi sarakpadagini now I think we are getting 451 crores in a year sikoi mangam de haitare that's only for the PWD Matang swaiste break amalawsage Manipur amadi malim gi tongan be ipau single lone nai khu break te gyam thuna hanjarake impact news pu mi engta duna lebiu mayam mukana taram nokchari bulletin asigi makhata ba pau miyam da pizari Manipur ki jagoi amasung isaina malemda lamdam asibu saktakli isai amasung jagoi gi culture asi miyoi bagi civilization da tatna thana bayadana lairaklaba potsak amani maramaduna achoupi sakhaidana mipum khudingmakna sinfam khudingmakpu chapmana ba thakta ikai khumnafam thoi haina chief minister nongthombam birena fongdokre wafam asing asi Manipur State Film Development Society MSF SK auditorium hall the pangthokiba support to musical instrument and teaching of music to school children haiba project ama launch tawbaga mari lenana wangang bada chief minister na fongdokhibani Department of Art and Culture Government of Manipur na sinduna Ministry of Donor Government of India North Eastern Council NEC fund gi makhada haiba project asi launch tawkhibani Music takpi tambibagi project asida district tara taruk tagi lakpa school nifu gi mahiroi chani marfu rom na saruk yaga
थागदौरी हाइबा प्रोग्राम असी जुलाई 19 फाउबा लेप्तना चथगदौरी आर्ट एंड कल्चर डिपार्टमेंट ना स्कूल तमलिबा माहिरो सिंगदा म्यूजिक की इनोट अमा पीदुना हौगलगलिबा नहारोल सिंगदा इंगतप्पा मरा चेटपा खुनाई अमा सेमदुना मतिक चाबा सिटीजन अममम ओइरकपा ngamgani haibagi pandamda thauram asi pangthokibani Project launch tawbagi thauram aduda saruk yakhiba Art and Culture ge Minister L. Jayantakumar, Education Minister T. S. Radheshyam, Forest and Environment Minister T. S. Shyam Kumar, Consumer Affairs, Food and Public Distribution CAF and PD Minister Karam Shyamna Khangatlaba School Tara Mangagi Mari Lainaba Official Singda Music Instrument Sing Sukhusinaki Sinda the Summa Koinga, culture is Hodu the Nagaya Honda be, Karsen Sodu the Koki Honda be, Pangan Honda be, Mate Honda be Torgadi. That is not the symbol of unity. Music to Ladybird, dance, ki, Zaway Gita Ladybird, sports Gita Ladybird, and Saisi. Unumaxin Pulakana society ceremony, and Isana Pamba, the really profession to the my Panangam, the Southern of view, but the government China. Angam babate am systematically koi palna bhona jabini anoba sarkar sina sahi akogi nimit chamani surpagi achievement mayam khara akoi uchari ba tawjari base makha lakada ba matam dasu praja gi support mayam gi support media gi manpang sing support gi akoi hen na yang na praja da kana ba people ngam boi jagi jai jai loisin jagi BJP की चुंगसी नबा लेंगाकना नुमित चामनी सुरकपगी सरुक अमा ओइना नौना हांखिबा एंटी करप्शन सेल याउना कोऑपरेशन डिपार्टमेंट अमदी इकोनॉमिक्स एंड स्टैटिस्टिक डिपार्टमेंट ना पाइखलिबा थबक थौरम सिंह उत्पा बुकलेट सिंह चीफ मिनिस्टर नोंथोंबम बिरेना फोंख्रे चीफ मिनिस्टर सेक्रेटरीट पांगथोखिबा बुकलेट फोंबगी थौरम असिदा चीफ मिनिस्टर बिरेना हाइकिबदा बुकलेट पुथोखलिबासी मणिपुर लेंगाकना ट्रांसपेरेंसी लेना थबक तवी हाइना मियामदा खंगन्ना बहोटनबनी यारिबा मकै सेंजा थुमजा लेहंदनबा होनगनी मसिगिदमक विजिलेंस डिपार्टमेंट सु मपांगल कंखतहनबा थौरांग तौरगनी मियामना सेंजा थुमजागी मतांगदा थांगलकपा वाकत खुदिंगमक तांकक नायना थबक पाइखतकनी लेंगाक असिना लमदम असिदा सेंजा थुमजा तौबा थिंगननबा एंटी करप्शन सेल हांगदोखिबनी सेल असि हेक हांगदोकपदगी हौखिबा जुन कुमाथोय फावबदा व्हाट्सएप की खुथांगदा वाकत चौंगा तरानिथोय वेबसाइट की खुथांगदा वाकत यांखै लाखी मसिगी मनुंगदा वाकत चनीगा सुपना अहुमदी इन्वेस्टिगेशन तौरे लोनेना वाकत चामगा सुपना मंगानना एक्शन लौखतपगी रिपोर्ट मरी लेनबो अथॉरिटी ना थागलकले चीफ सेक्रेटरी ना चेयर लौदुना पांगथोखिबा स्क्रीनिंग कमिटी की तोंगान तोंगान बा मिफम अहुमदा केस हुमुद्रा माथोय लोइसिनबा ngamle अमरोमदा लेंगाकना सेंजा थुमजागी मतांगदा लौखतपा एक्शन की सरुक अमा ओइना तोंगान तोंगान बा डिपार्टमेंट सिंगी ऑफिशियल मापन सस्पेंड तौख्रे ऑफिशियल मरी अमना मसा मसा की डिपार्टमेंट सिंगदा रीअसाइन तौख्रे अदुगा उखरुलदा हांगलिबा तरुक सुबा इंडियन रिजर्व बटालियन की पर्सनल अहुम लास्ट वार्निंग की पेनाल्टी पीख्रे चीफ मिनिस्टर ना मखा तारदुना हाइखिबदा लेबर एंड एम्प्लॉयमेंट डिपार्टमेंट की लेबर इंस्पेक्टर एस बिनोय हेल्थ सर्विसेज की डॉक्टर सुभाष अमदी इरिगेशन एंड फ्लड कंट्रोल डिपार्टमेंट की एग्जीक्यूटिव इंजीनियर वांगखेम रणबीर सु सस्पेंड तौख्रे हाइरिबा लेंगा की ऑफिशियल अहुम असिना मियामदगी सेल लौरंबगी मरालदा सस्पेंड तौखिबनी हाइना फोंगदोखी अखोइन ngasi booklet puthoise si it calls the transparency government sina kari tauge ase koi ai bo in black and white da manipur miyam da koi thamjari sini sibuni koi na mayam transparency has ane koi yaringai heng amige akoi corruption si tawdana ba corruption si koi curtain tawna ba akoi linkaliba cell Lady Department sing ai Vigilance Commission Vigilance Department ladies ai strengthen togodore ngasi ayuk National Highway number 2 Sanapati amasung Kangpokpi ki mafam amada thau puba truck amada sakhang daba khutlai paiba singna nongmai kapsilakre nongmai kapsilakhiba oil tanker adugi registration number na MN018817 ni hairi Kangpokpi police station na oil tanker adu lakhotkhre panbayai tha amani asida hairiba mafam asi maktada oil tanker da sakhang daba singna nongmai kapsilapagi thodok asi anirak thokiba laikrabani thodok asi sakhang daba
ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯁꯦꯜ ꯄꯤꯗꯕꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯆꯤꯡꯅꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯥꯖꯕ ꯌꯥꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ 2 ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ Haukip Student Organization ki President Letkholal Haukip alias Palal Haukip na laikhidabada Kuki Student Organization Headquarter amadi Moltum Block na nungaitaba fongdorakli. Nakal amaromda Kuki Student Organization na Letkholal Haukip ki mihat asi mathong huktaba thawongni. Mihat asida chenaba singpung ni funipan ki manungda putho haina ultimatum thamlakli. Panbayaba amana Letkholal Haukip alias Palal Haukip asi thasiki kulumdoida Langol Game Village Laiba Masagi Yumda Sakhangdaba Mioi Ohumna Nongmaina Kaptuna Hatlambani. Ngasi Letkholal Haukip Laikhidaba Siga Mari Lenana Nungaitaba Fongdokpaki Thoram Ama Laikhidaba Sigi Pokna Famlamdam Koken Village da Kuki Student Organization Moltum Block na Sinduna Pangthokre. Thoramaduga Mari Lenana Miyamna Mass Prayer ama Pangthoki Lonana Mihat asida chenaba mioi sing athuba matamda puthokadabani haina demand tawki. Ngasigi thoramaduda Koken Village ki authority church leader Kuki Student Organization ke Mihut Singh amadi Maike Edom ge miyamna saruk yakhi. We appeal the government to investigate independently so that responsible culprits are found and be brought to justice. And we also appeal the government to respect the ultimatum served by Kuki Students Organization General Headquarters yesterday, and the deadline set is 48 hours. We endorse the deceased family's decision of not claiming the body until justice is served to the family. That will be decided by the KSO General Headquarters, and we will be following their decision. All Manipur Elementary School Teachers Association na tongan ba demand kaya taladuna chatharakiba CG fauba chara henbagi khongjang handokre. Khongjang handokbagi wafamasi association asigi General Secretary CA Santakumar na khuya thong pukri achauba mapalda leiba association asigi office ta paumi singa unabada fongdorakibani. Unaba aduda Santakumar na makha taraduna lengak asina ngarang numidang kupna khanaraba matung association asina taliba demand sing adu pinanaba order thokpadagi khongjang asi handokpani haiki. Panbayabadi oja lisingam ga chatret marfutaruk ki requisite qualification scale kakhiba oja sing downgrade tawkhiba amadi tha taragi tolop pidabaki mayokta association asina mamangda palamba lengak leiringai dagi khongjang kaya changsinduna lakhibani. Tha tara hena tolop phangan bidaba arga downgrade tawbiramba asibu tha ahum mari da ngairiba good governance ki mawong sumni changsalakliba ikai kumnajariba Sri Nongthombam Biren Honorable Chief Minister Boy Khoina oja sing wariba tha tara sumna tolo phangtagi awaba oja sing ki status handabagi mong ase kanbi bagi damakta anu sarkar sibu taram oksari loinana ngamkhai leitana thagatchaba phongdoksari. Churachandpur drug sale amasung night QRT ki apunba team na nupa ama lupa lakh tarataruk lom ki selfam oigadaba kani kilogram kunga lone na fabangam kre. Farba miyoi adudi Kangpokpi district ki Cycle subdivision ki manung chanba Boljang khuldagi lunlam kipken chahi kuntra taret apokpa songkhulunni. Akaknaba pau ama fangbadagi Churachandpur ki drug sale ki sub inspector Ais Thangyan Mang amasung QRT Commander SI T Zangkholal na luchingba team amana Kangvai outpost ta check tawbada lunlam na thaurakhiba Maruti van registration number MN01X9014 adudagi kani kilogram kun phagatkhibani. Wahang pahong tawbada kani sing adu Thaubalgi moijingda pubani haina lunlamna fongdorakhi hairi. Mahaki mathakta NDPS Act ki makhada case amasu lokhatle hairi. International Yoga Day gi numit lanthokrabasu numit asi mafam kharada pangthoknari. Numit asi Bisnupur district ki manung chanba Nachauda ngasi pangthokhi. Numit adu
Chamaga Yankaitaruk Infantry Battalion Assam Manipur Terrace Amasung Nachau Gram Panchayat na Sinduna Nachau Awang Community Hall da Pangthokibani. Thauramatuda Lautak Brigade Manipur Terrace ki officer sing Amasung Gram Panchayat Singi Miyamna Saruk Yaki. Thauramatuga Mari Lainana Yoga gi Asanas Kayasu Pangthoki. Litan Police Station ki manung chanba sarai khongda laiba dukan amagi maputi roki ki imung dagi khundrakpam ningol bimola kaubi nupi ama haukiba jun kunma thoidagi jingneningai oiba maongda mangkibaga mari leinana thangatkiba wakat amata mari leinabo authority na yengsan bidabagi mayokta hayeng jun kuntaruktagi akanba khongjang changsingani haina tawram labasu Muslim singi Idul Fitr kumhai laibana khongjang changsinbagi mahutta miyamgi mifam ama oina pangthoklagani haina JSC ki cherol amana pauze lakli loinana itham nungoi community hall da pangthokadoriba mifamasida Manipur da leiriba civil society organization sing amadi miyamna saruk yabiyu haina cherol asina appeal tawrakli Nambol Assembly Constituency ki manung chanba oinamda class 10, 12 NEET pass toraba mahairoi amasung national amasung state ki thakta medal laurakraba sanaroi sing okre okpagi thauramadu educational trust all namna sinduna Royal Academy of Law oinam gi seminar hall da pangthoki bani thauramadu da CBSC amasung Manipur board na loba class 10 amasung 12 pass taukraba mahairoi singbu sel amadi sakhang jepi duna pukning thogatki NEET pass taukraba Mahiroi amasung sanaroi singbu bu sel amadi sakhang jepi duna pukning thogatki Ngasi Pukhau gi Khewa Furjuda oil exploration ge mayokta miyam gi oiba mifam ama People for Human Rights and Climate Change PISRCC amadi Naharul Lamjing Furup anina khusamna duna pangthokre mifam asida India government amasung oil company singna miyam gi ayaba yaudana thau sing thokna ba honarakpa bu yaning da ba phongdokhi loinana government MOU adu amuk handoktuna miyam gi ayaba hana lawgadabani haiba warep su lawki Tungda Manipur dagi thau chingthoknaba hotnababu thingnanaba lawkhalakpa thabak khudingmakta Khewa Furjugi miyamna amata oina saugatkani haina cherol amada pauzelakli Islam lining chatpa singi senglaba kumhai Idul Fitr na lakpada Manipur gi Chief Minister Nongthombam Birena Manipur miyamda maru oina Islam lining chatpa singda yaifa pauzel pirakli kumhai asina lakpada khunai asida santi khangba kanba amadi nungsi chanana leiminana bagi pauzel sandoklaksanu haina Chief Minister na makhata ki Muslim singna tha ama chupna chara henduna taibang mapuga mioibagi thawaiga leinariba maribu ningsingnana ba pangthokliba thauram sigi manungda ama oiriba Idul Fitr kumhaina lakpada Lilong Political Unified Forum na cherol amada yaifa pauzel pirakli loinana kumhaya siga mari leinana bambula tanba amadi Islam lining ki mayokta leiba thauram amata pangthoktana basu cherol asina akanba wafam thamlakli Muslim lining chatpa singi senglaba Idul Fitr kumhaina lakpada Muslim ichil inaw singda MLA oinam lukhoina yaifa pauzel pirakli kumhai asina lakpada Kanglup masel lungsinana tangdu leitana panba lamdam ama oirasanu haina MLA na phongdorakli ngasi Wangoi Assembly Constituency ki manung chana leiba Wangoi Muslim oinam sawombung Paubitek mamang lekai mayai lekai maning lekai hiang thang palak hairiba mafam singda leiriba Muslim miyamda MLA na hakthengna na chatuna Idul Fitr kumhaiga mari leinana acha athak sing yenthokuna kumhai asigi yaifa pauzel pikhi Bharata Manipura sigumba tongan makhan gi thoningdaba khoi communal gi oiba wakhalon aduga tongan ba yamna taheidaba yamna uheidaba thongdo wathok mayam thoiba singse Ramjan tha loirakpagi it haidana khwaidagi chawbo Muslim gi sigum festival asina lakpaga mari leinana khudimak singa do yamna ingna chikna yamna peaceful loiba dumba state ama yamna peaceful loiba dumba khoi lamdam ama dumba kendra ama oiba oirasanu
Tarasuba State Pineapple Festival cum Buyers and Seller Meet Youth Festival 2017 ngasidagi Androgi Thambaldu Market Complex da hogdokre. Festival asi North Eastern Council gi senthang makhada Department of Horticulture and Soil Conservation amadi Development Organization Andro Kendra na sinduna ngasidagi hauraga June 18 fauba pangthokadaba festival ni. Ngasigi thauramadu da athoiba mitunglen oina saru yakiba Deputy Chief Minister Yumnam Joy Kumar na Pangthokiba festival asina lamdam asigi senmitlonda chauna kanaba piragani haiki mahakna hai Manipur gumba lam asi maru oina primary sector amadi tertiary sector asi yamna maru oiba sector oiba maramna sector ani asida ahenba mityeng changba mathau tai haiki Deputy Chief Minister na makha taraduna hai Kihom thaba khak natana kihom ga chanaba pothok sing thabasu hena kanagani loinana thariba mahai marong sing asi mapalam dagi pusilakpa chara sing thabagi mahutta iramdam gi yelhaungai dagi lairaklaba mahai marong gi chara sing thaduna yelhaungai gi pothok sing kanana bohotna gadabani loinana cooperative society semduna mari leinaba sing dagi sentang lauthana bohotna gadabani haiki Ngasigi thauram mapu oikiba Minister Shyam Kumar na hai yelhaungai dagi lairaklaba thabak subagi culture asi mangkhidanaba festival asi pangthokpani haiki loinana Manipur gi tongan ba mafam singda cold storage amadi food processing park sanana bohonari haina su fongdokhi indigenous oiba ekhoi leiba strain je masi kannanaba aduguma policy aduga hairiba pineapple farming na fazino honaba tagedi mafam mamada masai seedling se adum develop torga haiba seedling se pineapple puthokpa ngata tabda masai seedling puthokpadasu ain gamada adum chauna adum senfam thokani haibigi ai adum thajabelai masidi Manipur gi jaga jaga da koiba lamdam namngi puthoksin adu कोई जात के लमदम की डिस्ट्रिक्ट के खेनब थमता चप चाना डिपार्टमेंट असन तकवा खदि मक थबक पांगथोक जगनी हाइदना आई ngasi gi sumba फंक्शन अपील तौजरी अखोई खौसाबुंग गी पाइनएप्पल फेस्टिवल गी ऑर्गेनाइज कबिदे अखोई थेंगनाखरे हप्ता अम मांग द ऑनरेबल चीफ मिनिस्टर गी ऑफिस दा मखोई गा आइगा हाइना बजि समान हाइनरे अखोई मणिपुर दा पाइनएप्पल फेस्टिवल से अनी अमुक पांगथोक अजि हाइनरे मोय कोइ Manipur dagi suman ningthaujana 8 Fair and Lovely Men Mega Mr. Northeast 2017 ki mingtho lokre tha se gi haukiba kunmari da Mekhawa gi ITA Cultural Complex da pangthokiba changdam na badu da chaurakna miyoi chatret ki manung dagi suman na mingthola silarakpani loinana Guwahati dagi Babul Coach amadi Itanagar dagi Soman Chhetri na first amadi second runners up mathang tana takhi Suman Ningthauja Andhra Pradesh ki SVCET dagi engineering graduate amani Hauzik sanabagi pau Kunmathoi Suba Sub Junior Boys Inter District Football Tournament ta Imphal West District Football Association mai pakre All Manipur Football Association ki mityang makhada Khuman Lampak Artificial Turf Ground da ngasi sanaki ba tournament ase gi taruk suba league match da Imphal West District Football Association na DFA Thobal bu yamna lakchana panjal taramathoi shinoda maithiba pikhi Team taruk na saruk yaduna chathariba football tournament ase gi hayeng sanagada ba ahan ba semi final da DSA Bisnupur amadi DFA Thobal anina lamba taunaragani Kulhumdoi Suba El Sangita Devi Memorial First Division Football League Tournament ke league match animak draw oikre ngasi SKYC Sekmai gi sanabung da sanakhiba football tournament asigi ahan belikta group center CRPF Langjing amadi YWC Langthabal ani na sanakhiba match atuda group center CRPF Langjing amadi YWC Langthabal Panjil ani chanaduna match asi draw oiki tournament asigi ngasi sanakhiba ani super league tana YAC Yai School amadi Sai RC Takel ani na sanakhiba league match adu team animakna match ki apiba matamda Panjil amata chanaba ngamda match adu draw chatkhi Imphal West District Football Association ki mityang makhada pangthokiba football league asida team nipana saruk yari thasigi kuntareta league tournament asigi makhada ba match ani sanaragani
Anisuba Khuraizam Ram Narayan Sastri Memorial State Level Open Chess Tournament ngasidagi pangthokpa hokre. Manipur Chess Association ki mityang makhada Khuraizam Ram Narayan Sastri Memorial Trust na sinduna ngasidagi tera sapam lerakta leiba Juvenile Club ki sanglenda pangthokpa hokiba chess tournament asida rated player kunma thoiga loinana sanaroi yankhai taruk na saruk yakri. Switch round tare sanagadaba tournament asigi ngasi haudokpagi thauramatuda sapam laikai GP gi pradhan A Bisorjit club asigi president S Robindro amadi lamdam adugi masak nairaba mioi kayana sarap yakhi. Manipur Chess Association should be very careful. You have to get settled down. Sarkar orga mayam mateng lobo ta. Dari gina da bachi chok to dri ekoi da gachari ba koi kapel ba agang shape ge agang ji Chess or which are going to play chess are very lucky. Chess to the power. Chess to power. Chess to power. Power chess to the which is by women, you know. Which is only the guy when you put it in chess federation. India chess federation recognize some of that. They are level of Chamu, they are level of Chamu, they will be considered for grandmaster or international player, which is for. China ki Guangzhou da thasi ki tang tara tarete ki kunma thoi fauba numit mangani chupna chathakiba ahanba BRICS Game 2017 gi wusu masana da sakta kamal lawrakraba sanaroi mayang lambam Gyan Das okpagi thauram pangthokre. Thauramasi Kakching Khunau Development Committee amasung Municipal Council Kakching Khunau na puna khusamnaduna Kakching Khunau Kaithel da leiba Radha Raman Seva Sangit Mandal gi mandopta pangthokibani. Thauramasi ki athoiba mitunglen oikiba Suknu MLA ke Ranjitna matam amada mama mapa oiba singna macha nupibu sana khotnaba amadi lairik tambada athingba piram labasu ngasidi madugi matam henkre nupa machana ngambagum nupi macha singsu sana khotnaba amadi lairik ki lamda mithoi mihen bangamle haibasi mama mapa singna khangna chatpiyu haiki Khulai pairaga hatna sunabana malem joy tawi haina launaram labasu ngasidi sana khotnabana malem da saktak pada natana joy tawba ngamle lamdam asibu saktak liba sanaroi amabu pukning thaugatpa matamda politics tawgumsi election matamda politics tawba natana chawkhat thaurang amadi harau tayamba numita politics tawbana afaba nungaiba porakloi haiki matam amada lan tawnaraga mi hanaraga prithvi joy tawna bonoram bado ngasidi sana khonabasina prithvi asi joy tawna bo honoram matamda Kakching Khunau Sugunu Kendra gi manungdare ba Kakching Khunau da pokpa mayang ba Gyan Das ki damakta khoi khuding mangna chawthau chaningai ni gari gi bazar sinbada thinggadori ai gi congress ki meeting tawge haibala punate ai gi party gi oiba mi meeting tawge haibnate Kakching Khunau da pokpa Gyan Das na Manipur gi mok silaga India ki damakta mok silaga prithvi da saktai basi oksi haiba gi function da bazar da pokpa ya de gi maram se madu ma makhali mi do madu mi nate Hindu lining chatpa singi yamna maru oiba kumai ama oiriba Ratha Yatra biyamna kang chingba haina khangnaba kumai asi Ratha Yatra ngasi Manipurna harau tayamna pangthokre. Chief Minister N. Biren Galonena Mahaki Council of Ministers Singh amasung Maidingu Laisemba Sana Jaubana haudokre. Kumai asigi nungi oiba wakalondi lining laishon gi khetnaba thamdana mipum khudingmak mapugi mafamda chap manaba mityeng thamduna amata oina nungsinaba purakpani. Kumai asina lamdam asida khunda minariba furup khudingmakta amata oibagi wakalon chenduna nungsi chanaba amasung chawkhatpa lamdam ama oirasanu haina Chief Minister Nongthombam Virena miyamda appeal tawkre. Kang chingbagi kumai asibu yauba Fangnanaba chikna China bangamdana tinkhiba miyamna konungi kang sokpa phangho naba maikai khangdana thomjilaki arapa amasung anakpa mafam kayadagi na ahal khaktana konungi kang chingnaba laknaki thajanaba amagi matung ina konungi kang chingba phanghoba miyoi adu chahi amada tagadaba awa ana pumnamakdagi ngakthokpa ngami hainaribani ningsing bayabadi Manipur gi ningthau Gambhir Singh sana haktaktagi kang chingbaki kumai asi English amga chanipan kuntrani thoida ihan hanbo oina lamdam asida haudokhibani numit adudagi lepa laitana kumai asi pangthoktuna lakli
असम चकाम मफम सिदा ngaire लेरे बोंबदगी अल्बा मना पशम बिना सोना मना पशम उत्तम करने सिंबो जे अखोई आइगी 100 डेज सुरकपा आई गवर्नमेंट की 100 डेज सुरकपा गई रोइना याव फंगजबसिदा मणिपुर मैमदा आइना राज जत्रा जगबंधुदा अखोइना निजा होबो याबा स्टेट सिदा थोइबा हाना सुनबा एक्सीडेंट इसिंग इचाव यामना नाथै सादना खरा थोइबसे मसिगुम्बा मरम सादना मिसि मिना थोकपा खोटपा सुमा मयामसे वुमेन पाउमिनादना मसि कोहन बिरमु हाइदना आई ईश्वरगी जगत बंधुदा आई निजरी अद मयाम पुनमनसु मधु निबिरेरगा खुरमबिरेरगा इंग्ना सिग्ना लेबा लेबा का मोइननबा मदोई हाइजरी कांग चिंगबगी कुमहै ngasi मणिपुर दा लैरक खुलक अमदी मफम कयादा पांगथोखी हेना चाउबा थौरमदी इम्फाल की गोविंद मंदिर दगी कोनुंग कांग चिंगबगी थौरम अमदी संगाईपुरौदा लैबा इस्कोन की मनी मंदिर दगी कैसांपात फाउबा चिंगलखिबा इस्कोन की कांग चिंगबगी थौरमना ओइखी लमदम असिगी नुपी अमदी अंगांग सिंगना हेना मपुंग ओइना सरुक यारिबा कुमई असिदा श्री कृष्ण भक्त अमदी वैष्णव अहल सिंगसु सरुक यारी नुमिदांगी मतमदा लेकाय लेकाय द लैबा ब्राह्मण सिंगी मंडपता जयदेव चोंगबगी थौरम अमदी खुबाग इसैना चिंगबा थौगल तौदुना हराव तयाम्बा फोंदोकनरी लोइनना मियामना पामना चानरिबा खेचरी अमदी उतीना चिंगबा मथेल सिंग थमनादा हापतुना चामिनगनी नुमित मापनी चुपना पांगथोकदबा कुमई असिगी अरोइबा नुमितसु ngasi पांगथोकनबगुम लाकलिबा जुलाई 3 दा कांगले नुमित हाइदुना कांग चिंगबगी थौरम पांगथोकनी पनबा याबदी हिंदू लाइनिंग चटपा सिंगी अखनबा थौरम अमा ओइरिबा कुमई असिगी हेना मपुंग ओइबा थौरम असि उड़ीसागी पुरीदा लैबा जगन्नाथ मंदिर दा पांगथोकतुना किलोमीटर 3 सांगबा बड़ादंदा हाइना खंगनबा लंबी असिदा रथ अदु चिंगदुना चटपगी थौरमना ओइरि अरोबिदा बुलेटिन से हेडलाइंस अमुका हन्ना मियामदा थमसगे चही 15 की मतुंगदा इंटर डिस्ट्रिक्ट बस सर्विस अमसुंग सिटी बस सर्विस चीफ मिनिस्टर नोंथोंबम बिरेन लमथादुना ngasiदगी पब्लिक बस सर्विस हौदोक्रे ख्वाइरंबन कैथेल चादा तरागी चांगदा लू नालहनबा ngamle मियामदा कैथेल असिबु लू नाननबा होटनबियु हाइना मिनिस्टर जी श्याम कुमार ना अपील तवकली फन मतिक चाना लैतबा अमदी सेंटर ना अहनबा सेंफम पिरक्तबदगी लंबी थोंग सेंजिनबदा अवाबा चाउना मायोकनबनी हाइना पीडब्ल्यूडी की चीफ इंजीनियर ना फोंदोरकली अमसुंग ngasi मणिपुर दा लाइनिंग लाइसन गलोइना रथ यात्रा की थौरम पांगथोक्रे चीफ मिनिस्टर एन बिरेन ना लुचिंगदुना श्री श्री गोविंद जी की कांग चिंगबदा सरक्याखी